Manipur da India government gi hangi ba loisang punamak central office punamak kudak tagi athingba thame kudak tagi shutdown tawgani haiduna kokomina lauthok chare masida ekoi mahi loisang amadi health kamari lena hospital natana atopa hiram amatagi ekoi central gi officing Manipur da hojik hangbi aroi punamak thonglon da bani adugi makha tarakpada Manipur da leiriba hojik Manipur gi mihut oina Manipur gi mafam kudimakti mihut oina kariba MLA singna makhoi punamak pung kunmari manungchida punsalakanda chap chaba makhoi ware adu miyam khangna India government gi mafamda chap chana thamakadabani makhoina ngasi tawgadu ise kaino ise chap chana miyamda lauthokadabani maduda miyamna pendaba thoba adu tagadi makhoina madugi tekchak kumba makhoi su pubuda saruk yagadabani habisi Manipur miyam gi ware ni ahum subada akhoi kukina Armed Forces Special Powers Act leiba mafamdagi micham miyamda lan tara taraga lomi ningol oina lejaba lomi masagi low khawjaringeda nomaina kabaga hatpa migi kungang singna kumdaraga lan taraga mai thadomba bom kapsalamba mi pharaga pukiba apspa leba mafam khudingmaktagi kuki khulai paiba India government ga agreement sign torga leba kangbu singchina changdana lan tabasida karimata tawdraga India government da nongmai maruma kaptriba India government gi lanmiga nongmai maruma mungna dana tawdriba adu mafam singda miyamna yadraba malengi miyamna condemn torga leraba adu loba draconian oiba inhuman oiba racial oiba oppressive oiba Armed Forces Special Powers Act police station tarukta namdana India government ang thamjalai base masi akaknaba matamda athobada handongna namagi ware phire Manipur government na lawraga handokadabani madu India government handongadabani India government madu handonanaba thabak tawgadabani kariguma madu handokpa ngamdaba taragadi hairiba porasigi mayokta Manipur miyamna India na Manipur da tawribase kaino habisigi chap chaba atabi ma khangdoknanabagi khongjang changjananaba koi sem saduna leire aduna hairiba apspa thamjalaiba sigi mayokta miyamgi pendaba miyamgi yaningdaba amadi India government na nakoina sogallaga thamiba kuki lalobasing adugi mathakta khongjang changjananaba damakta ngasigi nungdang ngasidagi haurakanda Manipur gi miyamda maikai dagi leikai khudimna thopiraga mairagi rally chatpirakanda isa gi pendaba kholausing se Manipur dagi Armed Forces Special Powers Act se thamjalai base lauthoktabe yaroi habisi kholau miyam punna laumina se haba wafam simju thamjari aduga